Maroiba pau nupa macha singna leba children home amada masak khangda khulai paiba singna nongmai round khara kapsil mamle aso pandia hogre Imphal jiribam lambi pung nifu gani pan gi manungda semdrabadi club amadi mera paibi singna akan ba khongjang changsilagani haide Lairong tel da laibala nai kwari da nung laingoi pek liba singda laingak na ating batam liba si atuba da kontok piu haide. Amadi CPI gi luching ba ex-MP ngangom Mahendra gi chahi chama suba mapokumon thoram pangtokre. Kurumchari Istv pau ming tabiri basing butaram nokchari hauji pau santona pisari. Nupa macha singna leiba children home amada masak khangdaba khulai paiba singna nongmai round khara kapsilam le aso apandi ya hodre thaudo singa si chatkiba nongyai matung pung ama khara helakpada Imphal Police Station gi manung chanba Sagolban Maino lerakta leiba United Social Development Association na chalaiba children home da thokibani Thaudok thokpam dagi phangba pauda sakhangdaba mioi ani laklaga nongmai round khara home aduda kapsilambani Thaudok thokpam dagi kapthokhraba nongmai ki tokning tare lomsu phangki Thaudok thokpam da Imphal Police Station gi kangbu ama laktuna yengsinba ka loinana case ama lokatuna thijinba hokre Amarom da nongmai kapsilam bagi thaudok adubu yaning da phongdok tuna Sagolban Maino lerak apunba maira paibi na sintuna wakan mifam chathakre wakan mifam aduda saruk yakibi maira paibi gi president Maibam Purnima sina kana lejedraba sing leiriba homda maram khangdana nongmai kapsinba yaning de thaudo si kana na karigidamak tawribanu haibadu nongmai kapsilam liba singna athubada leibak miyamda sengdok pirao tungda sigumba thaudok singa si amona tawiganu haike Nongmai pairaga sakhangdaba singna nongmai round kayam kapsale sigumba si mirakta tawidana amuka hana haijari tawirame bisa singna suba matamda kanan kadigidamakta tawribano haibado asengba media gi thongda pakhom pibira u haina Wathok oidunata laklaba National Highway kuntraga taret ke lambi pungni phugani pan gi manungda semdrabadi Urembamdagi Oriental College phawda lairiba club organization amade maira paibi singna akanba khongjang changsilagani haina pasoi langjing bazar gi general secretary NG Noren na phongdokre NG Noren na makha taraduna matam kayadagi National Highway kuntraga taret asi wathok oidunata laklaba Maruena Urembamdagi Oriental College phawbagi lambi asi asuki matik phatabana nagyeta leiba dukan phamliba singda achauba chaitheng phanglibani amade lambi da lakpa mioi singda aduki matik awaba nangbada natana hakjang sokningai oire mamang thada Imphal West ki DC ga kupna khanaraba matungda tha ani gi manungda suksoi soidana semba loisingani haina lambi asi semba horamlaga numit mangani gi mamangdagi thabak suba amuk lepkre Mamangda DC ga wari sanaramba nongmada ising taretlak chaigani chathok chasin tawriba mioi sing amade nagyeta leiriba singda upul waiful gi awab leheloi haina DC amadi laikai ga yana khiba leikhe mari leinaba singna pungni phugani pan gi manungda lambi asi semdrabadi akanba khongjang changsilagani haike Akoi matam kaya dagi haiba tare National Highway 37 asi wathok oiduna lai maru oina Oriental College dagi na Urembam phawbagi lambi gi phibam asi achokke matik phattaba nagyeta khun yum tariba amadi dukan phamiba karbar tawre singda achauba chaitheng phangba hakchang songai oiba na chingba kaya matam koina sangna lakpadagi aikoi gi mamang thada haiba tare aikoi gi Imphal West ki DC ga aikoi ga kumna khanara matungda lambi asi tha ani gi phawda matam piraga ngasi je lambi sem haurakpaneba adubu ngarang nan ikhang khangogdana lambi asi semba hauramaga auji tokhiba numin mangani mukse toba mangani muk sore lambi asi isingju chaide nageta leiriba mioi sing amadi chathok chachin tawrebsida uful gi samasya si lehalloi haidana aikoi Imphal West DC ga yauraga aikoi kumna khanaraba matungda warep sing asi lepkhibani adubu hojik leiriba lambi asi gi phibam je amuktang yengbiyoba kari karamba condition da leiri lambi asida challiba khudingmaksina thengnariba awaba amadi school tamiba mahiro sing thabak kariba ana yengki thabak tawriba khudingmaksida lambi asina maram oiraga
ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯝꯕꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ 48 ꯑꯋꯥꯔꯁꯀꯤ ꯃꯅꯨꯡꯗ ꯁꯦꯝꯕ ꯍꯧꯗꯕ ꯇꯥꯔꯒꯗꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯟ ꯃꯈꯥꯒꯤ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯅ ꯏꯁꯥꯅ ꯌꯥꯕꯤꯒꯗꯕꯅꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ-ꯐꯠꯇ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯇꯣ ꯂꯝꯕꯤ ꯑꯁꯤꯕꯨ ꯗꯥꯏꯇ ꯂꯧꯕꯤꯈꯤꯕꯁꯤꯡꯅ ꯃꯁꯥ ꯃꯁꯥꯅ ꯌꯥꯅ ꯄꯨꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ अथुबद लंबी सेमजिनबियु हाइब डिमांड तौदुना नोंपो कैथेल मानबी रोड डेवलपमेंट ऑर्गेनाइजेशन न कौखिबा पुंग निपुगा निपानगे टोटल शटडाउन ना मियामदा चाउन अकाइब पिखरे अंद्रो एसी की मनुंग चन्ना लैबा यारिपोक आजाद गोलाइदगे नोंपो कैथेल मानबी फावबदा कौखिबा टोटल शटडाउन अदुबु सौगलदुना लंबी एसी की मफम कयादा चटखिबा ngasi ahing nongyai hauduna mioi kaya thoraktuna lambi thingba ki khongjang changsinke lambi asigi manungda laiba school sing shuti thanakhe atopa school college da mahi tamba chatpa phawba athingba peke lambi thingba ki aduda saruk yakiba ima singna yairipok ajat golai dagi nopok kaichel manbi phawbugi lambi asi jahi kungi mamang dagi semjin dabana miyamna awaba kaya mayok naduna ngasi phawba laglibani lambi asi semjin naba mari lainaba singda kaya rak takna duna laglabasu ngasi phawba thabak paikhattana lairakpani mari lainaba manipur gi governor DC Imphal East na midang changbiduna athubada lambi semjin biu lambi semdriba phawba leptana khongjang changsingani haike MLA Sang Kumar ki he khungang ni akoi na tawiba mafam je ma akoi na ta mari rak dolai tong gudaw na kahan gare adu man ngasi baw yambem haiba khunji Canada sawir ma man ingthopi mi je sigi lambi je azad golai deina kai the man bi bawgi manung da ngasi hayeng ji da sembi ni haiba paw phang de baw akoi di akadi ba khongjang changjang gani magi angam ba sakti da hona raga lambi ji sema di phai kai gum ba lambi ji sem da batara di azad golai deina kai the man bi baw ma boy ko tawre jahi kun gi mamang dagi ngasi phau ba sembi dre hatak hogi ba February gi seida sembo loi changani haidana chibo mamang da thazu kaya pi aikoina matam chupata mangonda haijai akoi leiba nupi ade leiba club mayam jina aikoi gi sorok si leiba sorok maya da leiba yom chingji leiba chakchang yom punamak aikoi huji changba yade upanna masida nadriba isa ichu leiba imung manung mayam je masi khwaidagi imun kanbani haina aina isana khanjai imphal lomdagi lakba lawai lejitraba khoi lawai khungang da kumak pabo imphal gi mina komning de maramdi tangai phana khoi di chatta yadabi damakta khoi chali ana ye punamak masida khudong thiba kaya yaukre ising nong chuba matamda accident tawdana kaya ma natai jat ba tiek ba tak ba mayam yaukhrabani adubu ngasi masi sembi dabi damta aikoina ngasi akoi gi andro kendra gi akoi gi MLA leiba government gi aikoi gi sorok sigi diban paibi ba moina chu hanna moida kaya haijare haijaba da yarak tabi damta akoi je ngasi akoi gi nimit neni gi damta akoi khongjang ase jangjan bani All Changamdabi Club Coordinating Committee, Changamdabi Mahamadan Club Amadi Merapaibi Ima Singnasu Yaripok Ajad Golai Dagi Nopok Kaithen Manbi Pawbuda Kaukiba Pung Nipuga Nipange Total Shutdown Mapung Phana Sogat Kre Club ki volunteer sing amadi Merapaibi Kaya Thorktuna Changamdabi ki Akoibada Lambi da Mai Thaba Uwana Chingba Phajinduna Shutdown Mapung Phana Sogat Ke Jahi Kaya Sembi Dana Thamlaklaba Lambi Asi Athubada Semjin Biu Haiki Thobal district ke Hairok SC ki manung channa lairiba Lairong thelda laiba Lanai Quarida Nung Laingoi pek liba singda lengak na athingba thamliba si athubada komthok piyo haina lamdam adugi sinmi singna lengak ki pungning chingslakli hiramasi ki matangda Lairong thel mamang laikai gi Quarry amada pangthokpa paugi mifam amada Ningombam Thabakobi Laingoi pekpana sinpham oibi amana Thobal turel gi khongnung parengda lairiba Lairong thel Malom Jaliangbi Changamdabi Hairiba mafamsing asidi mamangaidagi hauna lengoi pektuna imung manung puba mioina ayamba ngaktani atai atopa sinphamsu ningthina hainade langi chaitheng kham thengna waringi jerak asida mafamsing asigi yamlaba miyamgi sinpham asibu athingba piba sei tawbigano hairiba mafamsing asida hojik lengoi pektuna suriba aside turel khongnungdagi yamna lapna leiba mafamda ayambana thabak subani turel khongnungda amotpa ising tahan basunate
मथकलोमदा लैबा लैंगोय अंगांगबा पेकपसिंगना इसिंग मोलहनबगी थबक असि तौबनी रिलीफ कैंपता लैबमक्सु नतबनीना अतोप्पा मतेंग अमता फंगबसु नते ममांगी कोरोनागी मतमददी चाना थकनबा मतेंग खरदा ओइरबसु फंखी हंदक्ति करिसु फंगबा नते लैंगांगना मफम असिगी मियामगी येंगलगा लैंगोय पेकपदा अथिंगबा थमलिबसि कोमथोकपियु हाइखि अखोइना खंगजारपे लेरोंथेन मालोम जालियाम्बी सांगमदबी हाइबा मफमसिंगीदी तुरें खोनुंगसिदै साउजरअबनी मसी सुदबदा अतोपा सिंफम अतोपा अमता लैजदे अखोइदे लालोइतिकसु हाइते तोलब साबा साकाइगी कर्मचारीसु लैजदे अखोइगी लानगी चैथेम असि यौना वादना सादा थक्तना लैरिङै मतम असिदा सिजो अमुक थिंजनबिरगदे अखोइदी सादबना अयाम्बो ओइरे हुजिक्सि करिनो उपाय लैते लिली केमदा लैबने हाइदना मयामना हुनबिरकनेसु नते हाइनिङाइ पंखै लैतना अखोइ वाबा याबा वारे सिददी तौबिगनु अखोइ अमुक तंग सुबसी याहनबियु हाइना हाइजनिंगी CPI gi luchingba ex MP ngangom Mahendra gi chahi chama suba mapok kumon thoram Manipur Press Club ta pangthokre ngangom Mahendra birth centenary celebration committee na sinduna pangthoki bethoram aduda CPI Manipur State Council ki control commission ki chairman Langol Iboyaima sangnai filmmaker Aribam Shyam Sharma Professor Naurem Joy Kumar Manipur Human Rights Commission ki hanagi acting chairperson Khaide Mani CPI Central Control Commission ki member Dr. M Narana Chingbana Sargyake Thorongga Mari Lainana CPI Manipur State Council ki State Secretary L Thoirena Laikhidraba Ngango Mahendrana CPI gidamak Tauram liba thabak sing singthabada loiba nairoi mahakna namtha biraba khunai ama oina lairiba lamdam asigidamak thabak thorom kaya toromki haiki Narol kaya matamadu lain su hera kaya marai bani pa patriot kaya mana independent movement kan sa matamdi Bharat Communist Party sa giba independent movement su anti imperialism anti colonialism lorena anti feudal lamadi feudal culture feudalism ki mayota chene ki ba adu for scientific socialism ki chene party moi madu ki meaning sa Comrade Mahendra na 1996 Janata Award ki centenary alon toba matam se koi yakana centenary idna maram di Communist Party si matamadu da era award communist oirami oirami ya ne gibelegi lorena bharat punba pami ga pamde ga mayam legi adu hari ba document mayama reference mayama puto kan sabsana idea dumba arama prachar kya do na kiba si aman maru ba pinjeng ga yamani arama prachar kya do Comrade Mahendra ki londa sumaina hai Historian may lies, but history never lies. Thazabaya Pau ama Pangbadagi Ngasayuk Yaralpa Tinchit Road opposite Mega Road ta Thibohumbagi Thabak Chathakre. Porampat Police Station gi Makada Officer in Charge Subedar L. Vivekanandana Luchingduna Special Commando Unit amadi 8 IR Commando Battalion Khabeshwagi Apunba Tim Amana SP Special Commando Unit Khabeshoi Dr. S. Ibom Chagi Miteng Makada Thibohumba ki thabak adu chathakibani Thibohumba aduda khushu khulai kaya marum phagat kre phagalaba khulai sing adudi 303 rifle ama 303 live round taraga registration number yaudaba lethot 40 mm gun ani 7.62 mm live round taret 7.62x 39 mm live round taragamathoi 9 mm live round manga asina chingba singni pagalaba polam sing makha taba ain gi oba thabak sing lokhatnaba Porampat Police Station da khusnakre Mahesor Thongnaujamda RPI Athwale Manipur State President gi phamsu puragani RPI Athwale Manipur State Unit ki mapangal hena kankhat hanapa pandamda party asigi National Secretary su oiriba Mahesor Thongnaujamda party asigi State President gi phamsu khushinarakhibani haide Delhi da leba party asigi National President su oiriba Union State Minister Ramdas B Athwale gi office tangarang pangthokiba phamsinaba atuda Ramdas B Athwale na Mahesor Thongnaujam asi mating leba luchingba ama oibana National Secretary gi pham asi khushinakibani masigi mathakta chatharakpa masigi makha chatharakpa oina party ase Manipur miyam khaktana tana ECI na sakhangba Manipur gi state party ama oirakpadasu Mahesor Thongnaujam gi hona jamandaki khangbani
Maheswarna Manipur amadi Delhi ani marakta leiriba gap adu menshinduna pau phaudok phaujin tauba khakta natana Manipur miyam gi paujel adumak puduna sulakle punamak asina Manipur da party asigi hena mapangal kankhat hanbada Maheswar leibagi tangai fadaba adu yenglaga ahenba pham oina Manipur state ki president asishu khushinabani haike मणिपुर में पूरे स्टेट बन गई। मणिपुर का काम बहुत अच्छा है। दिल्ली में हमेशा मेरे संपर्क में रहते हैं, वहाँ के लोगों के काम भी मेरे पास लाते रहते हैं। इसीलिए मतलब उनको नेशनल गवर्नमेंट पर जो हमने लिया है वो तो नेशनल से भी है ही है, लेकिन मणिपुर को भी एक अच्छा बंदूक बनाने के लिए मणिपुर के पहले रिपब्लिकन पार्टी के अध्यक्ष थे ही थे, लेकिन बीच में उनको नेशनल कमेटी पर लिया था। लेकिन अभी दोबारा मैंने निर्णय लिया है मणिपुर में रिपब्लिकन पार्टी ऑफ इंडिया को मजबूत अगर करना है तो महेश को ही वहाँ का अध्यक्ष इसमें की आवश्यकता है। इसीलिए उनको मणिपुर स्टेट के अध्यक्ष पद पर मैं उनसारा में विसिट कर रहा हूँ और वो मणिपुर के अध्यक्ष के नाते ये बहुत अच्छा काम करके रहेंगे ऐसा मुझे विश्वास है और इसीलिए मणिपुर का अध्यक्ष पद उनको हमने दे दिया है। Isana isa thabak pijaraga mipal tangdanaba sajibu thana lakpaga mari leinana sajibu textiles expo sagolban mainolerak arambam lampa community hall da hodokre Directorate of Handloom and Textile Manipur gi makhada Surjadeva Handloom and Handicrafts Cooperative Society and Panthoibi Weaving Collection Center na sinduna numitnini chathagadaba sajibu textiles expo hodokpa thorumda Weaver Service Center gi Deputy Director Priyadarshi Daripa Directorate of Handloom and Textile के डिप्टी डायरेक्टर थौचोम बसंता डिस्ट्रिक्ट हैंडलूम एंड टेक्सटाइल इंफाल वेस्ट के प्रोजेक्ट मैनेजर एल दशुमती डिस्ट्रिक्ट इंडस्ट्रियल सेंटर मणिपुर की जनरल मैनेजर अरिबम लोकेन मणिपुर हैंडलूम एंड हैंडीक्राफ्ट डेवलपमेंट कॉर्पोरेशन लिमिटेड के मैनेजर टी.एच. रवि YPC क्लब सगोलबन मैनोलेर की प्रेसिडेंट सलाम भारत भूषण अमसोंग क्लब असगी एडवाइजर अरामबम सुभाषना थौरम की अथोइब मिथुंग सिंह ओइना सरुक याखे हैंडलूम हैंडीक्राफ्ट की पोलम पुथोप स्टॉल कुंथ्राग तरुक सरुक यादुना पांगथोकपा सजीबू टेक्सटाइल्स एक्सपो पांगथोकपगा मरी लेनाना डायरेक्टरेट ऑफ हैंडलूम एंड टेक्सटाइल्स की डिप्टी डायरेक्टर थौचोम बसंतना फिसा लोनसादा चंगे हायरबदी फिसाबी सिंह वीवर आई कार्ड पाइबियू कार्ड पाइद्रबदी गवर्नमेंट की स्कीम सिंगी खुदोंग चाबे यारोय कार्ड पाइरब सिंह गवर्नमेंट स्कीम की कानब लौबियू गवर्नमेंट ना यामना मरु ओइबा फिसाबी सिंगी इंश्योरेंस स्कीम अनि हौदोकलगा लैरे अदुबो फिसाबी मसिंग लाख अनि हेना लैबगी मनुंगदा मियोय लिसिंग अनि रोमदगी हेना इंश्योरेंस फंगनबा अप्लाई तौरक्त्रे मसी अवेयरनेस वाटपगिरा नत्रगा लौनिंग दबगिरा फिसाबी अमना अना अयेक यावबदगी लैखिदबा थोकलबदी इंश्योरेंस असिना माकी ख्वाइदगी नगनबा इमुंगदा लुपा लाख अनि फावबा पिरे इंश्योरेंस अमना असोपन यावबदा लायंगबगी सेल पिरे इंश्योरेंस असिगी थीगदब थागी प्रीमियम फिसाबी सिंगना पुथोकदब नते डायरेक्टरेट ऑफ हैंडलूम एंड टेक्सटाइल ना थीबिगदबने मसीदा खुदोंग चाबल लौननबा अप्लाई तौरक्त्रिबा करिगिनो डिस्ट्रिक्ट हैंडलूम एंड टेक्सटाइल सिंगदा चटपियू हैंडलूम वीवर प्रोड्यूसर कंपनी ना फिसाबी तरादगी तादना पुनसिनबा कंपनी सेंबगी थबकसो होरगने कंपनी ओइना रजिस्टर तौबगी अचंगबा सेंफम मिनिस्ट्री ना पुथोकने कंपनी असिना चाही फारकबदा लुपा लाख अनि फावबा ऑफिस की पोलम लैबगी लौबा याय लोइनाना वर्किंग कैपिटल लैतबगी ओइनासु ऑफिस लैरबा मतों लुपा लाख तरा फावबा मतेंग लौबा याकने महाना मखा तारदुना मणिपुर हैंडलूम हैंडीक्राफ्ट तौबा मसिंग वातना लೈ अदुबो स्टेट अमदी नेशनल की थाकता लैरिबा अवार्ड सिंग फंगनबा खोनबा यामना वाटपा ओइना उइ फिसाबी सिंगना अवार्ड करमना लौगने डिस्ट्रिक्ट हैंडलूम एंड टेक्सटाइल नत्रगा डायरेक्टरेट लाकपिरगा तानबा यागनी हाइखे वेलफेयर स्कीम से कोई मणिपुर यामना हेना कन्न खंगदबरा नत एप्लीकेशन में से लाक्तबा मणिपुर हौजिक लैरिबसी कोई वीवर्स हायरगदी लाख अनि मखाइदी हेना लैरिबनी अदुबो चाहिम द कोइना इनरोल तौबसी लिसिंग अनि वो यौद्र इनरोल तौ ngамदे करी मरम गिनो मसी अवेयरनेस लैतबगिरा अखोय जो चल्ला हायरिबनी प्रोग्राम तौर खुदिंगी हायरिबनी वीवर्स सिंगना याउदबसिंग दो थोकपिरौ अखोय इनरोल तौजगे पैसासु प्रीमियम जो अखोय पुथोकजगे चही खुदिंगी पुथोकजगे अदुगा मसी याउबियो अदगिदि अखोयगी वीवर्स अमना आई चही 35 सुरे अदुगा आई चही 10 की एक्सपीरियंस लैरे हायरगदी स्टेट अवार्ड नत्रगा मेरिट अवार्ड सिंगसी थानना होनबियु
Surjadev Handloom Handicraft Cooperative Society and Panthoibi Weaving Collection Center की proprietor ngase pamningol Lairenjam Ombi Anita Devina Expo Simaro ina Fishalon sa tawjaraka hingjari basingbu bungning thogatpa loinana sajibu tha asina lakpada isana isa thabak pijaraga hingjana balambi ama pibane ipai pugi matamdagi sizinaraklaba iyongdagi sajaba phi Sajibu Thagi Kudol Tamlaka Aikoina Sizinaraga, Mapandaki Pusilakpa Polongi Mahut Sinaba Amasuni, Masina, Mipal Tangdana, Isana Isabu Tabak Pizaraga, Hingnanaba Lambi Amapigane, Expo Sida Nupana Saba Masung Nupina Saba Polam Putopa Stol Singna Sarukyari, Masina Nupi Singnasu, Yum Pubada, Nupi Singnasu, Karada Oirabasu, Mateng Ohenbang Amhangani Haiki. Maruiba pandamde sigi sida aina leibaki sapu furniture gi nupa singi na su saba yaraba nupi singi yongi phi chen yam pikna thadaba yaba bori thang saba sigumba chingje aina handakti serau bu se yaran tawdore aduna akhoi mela se pangthogadi mayam su da yol horase haiba matam sida nungai dana ai isinau singjina adudi pangthokmina se na moina thawai hakchang yauna CEO gi thaksing amak pani na miyangi mateng natragadi aina ngasi CEO gi thaksing amjaroi Wakaf Amendment Eki Matangda Pangal MLA Sing Amadi Pangal Gi Bota Leba SC Ki MLA Singi Pirep Lauthok Trabadi Akan Bakhongjang Changsilakani Haina Minority Students Association MSA Amadi All Manipur Muslim Students Organization Amsona Phongdorakli Manipur Press Club Ta Paumi Singa Unabada MSA Gi President PH Aizuz Ahmad Amadi Amso Gi President Imtiaz Haibok Mayumna Handakta Parliament pass tawkraba Wakaf Amendment Eki Mayokta India Pumbada Muslim Singna Khongjang Changsinba Asigumna Manipur da Sumitei Pangal gi tongan balup Singna Luchingduna Lepalaitana Khongjang Changsilakli Miyamna Lauriba Kholau Asigi Matangda Khatrigao Esigi MLA Sheikh Nurul Hasan Natana Muslim MLA Anidi Wafam Amata Phongdoktana Leiri Wakaf Board Manipur gi Chairman su Oiriba Lilong Esigi MLA Abdul Nazir Jiribam SC MLA Asafuddin Wafam Amata Phongdoktana Lairibasi Athubada Phongdokadabani Muslim MLA Ahum Khak Natana Pangal Voter Leiba SC MLA Singnasu Ek Asigi Matangda Kari Phirep Leibagi Haibadu Khangalakadabani Hangang SC MLA Hanagi Chief Minister na Ek Asi Saugatpa Wafam Phongdor Krabanina Mahaki Mayokta Kari Tawgani Haiba Phirep Athubada Lauragani Haiki Lilong ACG MLA Abdul Nasir Mark Work Board ki chairman oil aduga Khatrigao Assembly Constituency ki MLA Sheikh Nurul Hasan Amana Asapuddin Jiribam ACG Hairiba makoi ahum se sigi clarification ama pangan miyam na pamba Khatrigao Assembly Constituency ki oinadi Sheikh Nurul Hasan ki oiba magi stand je Muslim ki maitei pangal ki oiba lafam thokpa magi daite haidare adu miyam amanga lautho khanghan khreb Kangali basigi damakdadi MSA amadi amsona mabu appreciate tawi aduga ngasi phawada masa gi state ai isa pangalamani pangan amu oirakanda ngasi akhoi gi kabarstan masjid madrasa lausan gi haira awa phawda waapta ngangdan maron thoktaba amadona lairibe MLA anise masigi state karino haibado miyama mangda atu matamda khanghan biu sineba akoina handu thamjaningi se Lilong Assembly Constituency gi MLA Abdul Nasir se chairman amu orga ngasi phawda mana pangan khunai gi damakta All India ki Muslim ki damakta mana ngasi phawda waapta ngangdabida party ni henbagi ni haidoribra natraga masagi khudong sabagi ni haidoribra waapta ngangdana laidoriba maram se karigino athuba matamda pangal miyamda magi state oiba magi warwal se athu matam da lauthokpi usine koin haijeningi se akoi gi pangal gi voter leiba kendra sing se haitare haiba kendra gi MLA sing se sigi sigoi ba state ji lauthokpi usine koin haijeningi se kariguma mo koin state ji lauthokta ba taraga di miyam ko punna akoi pangal gi voter miyam se miyam sing sigi public sing sigi punsal la kanda akoi ji mayum da akoi mogi state karino hamasala ne ba sidai di akoi Work for Amendment Act asi pass tawda saruk yariba maruoina party sing makhoi sing china piraga vote pira matamda khoi act asi mapung phahan gibani aduna hairiba political party sing asi de yauriba karyakarta member sing sida thomi oiba sing amadi handaki panchayat ki khoi selected oina thawpuraga leiba sing related oiba khoi political party sidagi khoi tawriba makhoi gi thabuk thawgai sing ado khoi pangan praja miyamna makhoi clear oiba stand do khoi pamjai haibadi makhoi sing asi khaktanati ekhoi khaktanati bill asina sokhallise musalman haiba furup kanglup khuding maksida sokhalli maruoi ne khoi manipur la iba pangal haiba society sida sokhan basida
ꯑꯩꯈꯣꯏ ꯈꯛꯇ ꯁꯣꯛꯄ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯃꯦꯝꯕꯔꯁꯤꯡ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯝꯕꯁꯤꯡ ꯀꯥꯔꯌꯀꯔꯇꯥꯁꯤꯡ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯁꯨ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯁ꯭ꯇꯦꯟꯗꯨꯃꯁꯨ ꯂꯧꯊꯣꯛꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯋꯥꯔꯛ ꯐꯣꯔ ꯑꯦꯃꯦꯟꯃꯦꯟ ꯑꯦꯛ 2025 ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡ ꯔꯦꯂꯤꯁꯤꯡ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯅꯤ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯔꯦꯂꯤ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯒ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯔꯤꯄꯤꯜ ꯇꯧꯍꯟꯕꯗ ꯑꯃꯠꯇ ꯑꯣꯏꯅ ꯍꯣꯠꯅꯃꯤꯟꯅꯁꯤ हंदक्ता नौना लोक सभा राज्य सभा अनिमक्ता बिल पास तौरबा मतुंग इंडिया की प्रेसिडेंट द्रौपदी मुर्मुना अप्रूवल पीखिबा वकफ बोर्ड अमेंडमेंट एक्ट लिसिंग अनि कुनगमंगा की मायोक्ता सुप्रीम कोर्ट ता पिटिशन फाइल तौरगनी हाइना बुआबगाई केंद्र के सकीर अहमद ना हाइख्रे बीजेपी लेंगकना वन नेशन वन रिलीजन के लालोंग यात्पा होरे अमदे मसी आरएसएस के मरु ओइबा मंगलान अमने मसी अखोइना अमता ओइना लेमिनाहुद्रबदे इंडिया दा लैरिबा अपिक अपिक फुरुप सिंह मुथतनबा लो मथंग मथंग सेमलकनी थाजै हाइकी हौजिक लैबाक सिनबा थुंगना मणिपुर यावना इंडिया के मफम खुदिमुक्ता इंडियन मुस्लिम सिंगना वक्फ बोर्ड अमेंडमेंट बिल की अगेंस्ट संगसिलिबा खोंजंग असी अधिक मतिक कल्ले संगसिनफम सुथोई मरमदि मसी अखोगी राइट पुन मतपा अमदि इंडियन मुस्लिम सिंगबु नमधनबा अदुगुंबा एक्ट अमने हाइबसी अखोई पुन मखंगरा वाफमनी अदुबु एक ओनखरबनिना सुप्रीम कोर्ट ना रिपील तौबा रिमूव तौब नतना अतोपा लंबी लैसिलक्त्रबना अहाकी साइड तगी मणिपुर की पांगल कम्युनिटी दा बिलोंग तौबा अदुगुमलबा मणिपुर मसा अमा ओइना हाइबा एक असि लौथोकपिनबा सुप्रीम कोर्टा पिटिशन फाइल तौजरगनी ओइनाम वांगोय मैतै पांगल सिंगना ओइनाम लमखाई लंपाक्ता हंदक पार्लियामेंट पास तौखिबा वकफ अमेंडमेंट बिल लिसिंग अनि कुनगमंगा की मायोक्ता मियाम की ओइबा खोंचत अमा चतख्रे खोंचत अदु ओइनाम लमखाई लंपाक्ता की हौरगा वांगोय लेरक्ता फावरगा तुरेल मपान पनिंग चतलबा मतुंगदा ओइनाम खाई लंपाक्ता अमुक हलकलगा पुंदुना मियाम की ओइबा दुआ मपुदा हाइजबगी थोरम अमसु पांगथोखिबगा लोइनाना लमदम असिदा इंग तपना नुंगसी चानना लैनबसु मपुदा थौनिजखे खोंचलोय सिंगना डाउन बीजेपी वकफ अमेंडमेंट एक्ट रिपील तौ हाइबना चिंबा खोलाव कया लाउखे खोंचत अदुदा चौराकना मियोय लिसिंग अमगा चनी रोमना सरुक याखे निंगसिंग बयाय वकफ बिल असि पास तौखिबगे इंडिया दा लैरिबा मुस्लिम सिंगना हौनरुबा लैतना यानिंगदबा अमदि पेंदबा लेपा लैतना फोंदोकनरिबनी हाइक नेशनल स्टूडेंट्स यूनियन ऑफ इंडिया NSUI की यांखैगा मंगारक सुबा फाउंडेशन डे थौराम ngasi इम्फाल की कांग्रेस भवन दा पांगथोखरे NSUI की प्रेसिडेंट जोइशन खोहोना इंडिया की फॉर्मर प्राइम मिनिस्टर इंदिरा गांधी ना अफबा मही मसिंगी कांगलोन अमा लहेंदुना अफबा नेशन अमा ओहन्नबगी पांदमदा NSUI लिंखत पिरंबा चाही यांखैगा मंगा सुरकले NSUI ना ngasi सु हनबा लैतना मही मसिंगी कांगलोन दा काइथरकलिबा फिबम सिंगी मायोक्ता थवक थोरम कया पाइखतुना यूनिवर्सिटी कॉलेज सिंगदा मतम चाना VC ओजा हाप्तबा एडमिनिस्ट्रेशन दा असोइबा कया लेबदगी मतम चाना एग्जामिनेशन पांगथोकपा ngamdaba क्वेश्चन लीक ओइरकपा कया सिंगी मतंगदा प्रोटेस्ट कया चंगसिंदुना लागले मखा तानसु मैरोई खुनागिदमक NSUI ना थेंगनबा याबसिंग थेंगनखिगनी हाइके NSUI have been relentlessly fighting for the welfare of the student organization. On this 55th Foundation Day celebration, NSUI firmly stand and also reaffirm our commitment to uplifting the students, to protecting the rights of the students for positive change. Karkinos Manipur Cancer Care Institute and Research Center Imphalga IQSC DM College of Commerce ka khusham naraga Cancer Awareness and Vaccination Camp amangasi DM College of Commerce ta pangthokre thorom aduda DM College of Commerce ke Principal Dr. A. Nabachandra Karkinos Manipur Cancer Care Institute and Research Center Imphalgi CEO Director Professor G.S. Moirangtham Late early detection and screening के वाहेंगबम इमो अमदे DM College of Commerce के Professor and जयंती सुसरुकिया के थोरमसी मतंगदा DM College of Commerce के Assistant Professor Dr. Devjit अथोकपमना कैंसर
हानदगी हौना खंगनदुना लाक्लबा अनाबसी नाबगी चांग नोंग नोंगगी ओइने हेंगलकपा असिदा डेम कॉलेज ऑफ कॉमर्स की महिरोइसिंग असिदा अवेयरनेस मपुंग फाना पीबगा लोइनना कैंसर दगी ngaktoknabagi वैक्सीन कापगी थौरम अमसु पांगथोकपने वैक्सीन की ओइनसु नॉर्मल रेट तगी हंथरगा महिरोइसिंग असिदा कापथोकपगी खुदोंग चाबा अमसु पीबनी हाइखे Manipur Cancer Care Institute and the Research Center Imphal Manipur ga kusam nazarga akogi DM College of Commerce ki satra satri sing sida hairiba cancer leina maruoina nupi sing da naba breast cancer adegi amana cervical cancer leina ani sigi maruoina detective kamaina diagnose tawni kamaina symptom ulakani haibni singbagi awareness se koina satra satri sing sida ista piraga masibu kitang nabisdagi sang handanab ki damakta paikhatchaba program ni awareness program ni hairiba program asida akoi vaccination program su leijari akoina satra singsi akoina discount rate ta hai tare offer rate sidai sida akoina government na piba moigi kenudu college ki principal ga samnaraga akoina angang singida vaccination program su tauri aduga hojik maruoina akoina thengnari basi akoi ki cancer ki problem se sabdagi oidoribra natraga environment phalaktabdagi oigadoribra haibi pot myam se ma thidok minaraga akoina hairiba laina sidagi karanga thona nabagi pandamda tawjaba program Hoji paugi marthana tembe brematang luminasi Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. This World Health Day, prioritize your health with Caesar Hospitals. Join our free ENT camp from April 7 to 12 at Caesar Urban OPD, Kisampat. Consult expert ENT specialists from 9 a.m. to 12 noon. Get 15% discount on investigations and 10% on procedures. For more information, call 9362-808-231. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Braki matung da mukan na taramnok jari makataba pauda District Administration Imphal East na District Child Protection Unit Imphal East ka khusamnaduna Child Marriage and Poksho Act lisingani taragani thogi matangda awareness ki thoram ama Panchayat Bhavan Imphal East DC Office Complex ta pangthokre thoram aduda Imphal East ki DC ki charge supuriba Imphal West ki DC Mayanglambam Rajkumar District Child Protection Officer Imphal East Dr. Ponjengbam Anita Yauna mioi kayana sarukya ke Thorungamari Lainana DC Mayanglambam Rajkumarna Tabak Amatobada Madugi Niti Niom Ama Lairabasu Pumnamak Aduna Thairaga Yanaba Taukro Haiba Asina Mang Taraga Tatpagumna Tauri Masi Apaba Kudam Nate Taudok Amatopa Matamda FIR Panduna Ajumba Putok Nabakonabagi Mahuta FIR Pandana Bakonariba Asina Ekoida Kari Amang Batu Anbagi Haibasi Wakal Taba Matau Tai Haiki Niyomiti haibasi magi leiriba society dumagi constituent units makai singsina kong thangba matamda proper order amada chatnaba semba lugba niyomiti ni akoisi masi niyomiti sigi wangada phanaba tobigro yanaba tobigro adagi maduma yasinaba do somehow kubirakro haibasi yam kanna masina mang oina thamaga attention secondary point run in a society like hek say I khoi ki da hit and run cases kaya like is a point of police ka reporting mina matam da chapna 20 player le farm west ka chapna mado koina thido ka masigi FIR na kala le document na kari no family ni kari no khut ka ta hai se kuch channel le ko staff se to ka Appoint of service pin and other is public the example of ONG na koi Thawal district aba piba ho grade ko makhala as piba ho mani akoina Thawal ni disni apajana mai to tholo ko as masidi aba mani ko juma to ta ya na ai hek sidala ko kaina si in fact this is kaya lai tidoro meeting to si family na
तानरक्तबा कोइना चतलगा कोइना थीरगा मसी सर्विस पीगदोने हैना yesterday che chanto loisilaga lagani diama order sign tawre I am the final authority DC is the final commissioner to sanction that I once signed already DC once signed already but the amount national insurance corporation the direct individuals na han bata FIR se palan dar taragadi akoi case lo khat pai haro training ko ya simple way ke ko Valor Day gi thoram amang asi group center CRPF Langjing Imphal da pangthokre thoram aduda CRPF ki makok thongba sing yauna CRPF ki maroiba officer sing su sarugya ke Said Oikraba Athoba Singi Imung Manungi Miyoi Singa IPS Rajendra Narayan Das ka hakthengna unake laikhidraba CRPF ki imung manungda ikai khumna bu utpagaloina na achamba khudol potchu pike Thawai katkraba CRPF ki imung manungi miyoi singa loina na CRPF na makoi gi campus manungda uchara kaya su thaminake Amaronda Lishingani Marigi October gi tang manga da Churachandpur gi Galjang da militant singa khuthongna bagi thodok amada yengna bagi khutta thawai thakraba kwakta GP Maronglo Ward number 3 dagi Shahid Awas Khan gi leihoriba machanupi atombi Ravina Sultana gi mapok nimit thorumna lakpada Kuntraganito Shuba Battalion CRPF Loktaki Maikaidagi Achamba Kudol Pot Tambaki Thorum Ama Kwakta Dalaiba Ravina Sultana gi Yumda Pangthokre Battalion Asigi Shio Arun Kumar Minagi Poktak Matungina Deputy Commandant Prabhat Saini na Luchingba Battalion Asigi Personnel Team Amaga Loinana Ngasigi Achamba Thorum Ado Shahid Awas Khan gi Loinabe Razia Sultana Amade Maki Imung Manungi Miyoishinga Loinana Ravina gi Marup Singh Yauna Thorum Asi Pangthok Minaki Hairi Wangjing Hodamba Mayai Lekai Delaiba Loyalam Public Library gi Marirak Suba Mapokumon Thoram Kaisampat Laisom Lekai Delaiba Biopedia Biology Lecture Hall the Pangthokre Thoramaduda Sahitya Samiti Thawal gi President Oiriba Hanagi Wing Commander Akoijam Devendra Charter Accountant CH Sanjoy Amadi School John 3 Thawal gi Hanagi DI Yangkhom Indira Susargyake Thoramaduda Sahitya gi lamda mitoi mihen basingda manamatum yenthoki bagaloinana Saireng Saidinaba amasu pangthokhe Tharonga Mari Lainana Loyalam Library ki founder Sarat Salamna Lamdam Asiki Lairik Papa Pamba Mioshingna Mapam Chaba Lairik Papam Laitabaki Awaba Dukharada Oirabasu Kohanaba Haiduna Linkat Kiba Library ne Library Asida Lamdam Asiki Sangairaba Aiba Kayana Pirakpa Makal Maka Kayage Sahitya ki Lairik Sulairi Amade Medical ki entrance exam Thagado Ribam Heroishingna Pabada Kanaraba Lairik Kayasu Library Asida Lai Haiki Research over Scottish Dr. Bidia, the Lemon likes Yamaka, welcome to be taken with the different government likes Rakao, Tikaba, Sukumam, the Aina, like in the country, Kungasarga, like Undoza, English Yamsna, with the developer like people pushing the Yalam like Stein, Kandaraga, Mayam, Katanto, the Su Kanaka, Tanjabani, I to the first day, the like Peter, I can move Palomata, I can go to Tongue, I go to Tobisu Kandi, so that I can pump the bottom. Mayala like the vacation. Like the Sochamba was asking people like Kara, was asking contribution, nothing from the person as the Mayala like this in the Kapon. Herikon gi Mapokumon ga Mari Lainana Jahi Kudingi, Herikon na Pangtoktuna Lakpa, Kangminasi, Iramdam quiz, Handak Jahi Oinasu, Pangtokani Haina, Herikon Haidi. Konumamang the Laiba, Herikon gi office the Pangtopa Paugi Mipam Amadalup Asigi President, Y. Surjit Kumar Kumana, Lamdamasigi Heritage Site, Nat Culture Amade, Kunai Kanbaki Wakalonda, Tajaba Tamduna quiz assission bani. Quiz asi class 9 degi 12 Fabugi Mahiro Singh Sarukyaba Yagani, Lagliba me Marida GP Women's College Dhanamanjuri University da Center Oiraga Ahanba preliminary round pangthokani preliminary round dagi team manga khangatlaga Megi tang taraga tarukta JN Manipur Dance Academy Imphal da pangthokadaba Herikon gi kungohumdoirak subama pokumon thoramda final round pangthokani quiz asi maru oina literature amadi general knowledge da yumpham oiraga pangthokani
क्विज कॉम्पिटिशन असगी प्राइज ओइना सेलगी मना ट्रॉफी अमदी सर्टिफिकेट यावरे नुमित असिदा जिरीबाम डिस्ट्रिक्ट सु हेरिकॉन जिरीबाम यूनिट सिंधुना थौरम पांगथोकपा लोइना क्विज कॉम्पिटिशन असि पांगथोकनी हाइके इरमदम सिगी मरमदा खंगबा अमदि हेन उननबा खमिनसी इरमदम क्विज कंपटीशन हाइना तौबा अदुगा तुमथिल खुदोल हाइना अखोई इरमदम सिगी तोंगान तोंगानबा सिंग अमदि तमदा लेइबा फुरुप सिंगदा हेना टॉप टॉपा मखोइना इरमदम सिगी फुरुप सिंगबु मालेमदा सक्तांगना होनबा अदुगा तोंगान तोंगानबा मगी तौथोरिबा थपक थरुम कयादुदा हेना हाइथोइ सिंथोबा यावबा अदुमबसिबु अखोई ऑर्गेनाइजिंग कमिटीसिना कुमना खन्नर मतुंगदा मंगोदा तुमथिल खुदोल पीबा अदुगा अहुम सुबदा अखोइना इरमदम सिदा लेरिबा अखोइगी लाइरबा अनंगबा कयाना खुदोंग थिबा नंगबो तमदा इगी दरकार लेबो तमदा इ खरतंग अखोइना अखोइगी लेजरिबा थोमी खरना तोंगान तोंगान लयें संगसिंदा लेरिबा अना लयें संगसिंदा अखोइने ब्लड डोनेशन अखोइ केम अमखक अखोइ फाउंडेशन डे सिगा अखोइगी इरोइना पांगथोक सकरकांदा दुमाइना अखोइगी इ दान तौबगी हाइबा मपुंग ओइबा थोरमसिना हेरिकोनी मपुंग ओइबा थोरमसि ओइरकांदा अखोइ फाउंडेशन डे की मपुंग ओइ थोरमकांदा फाउंडेशन डे सि अखोइ पांगथोक सबनी Taresuba portion Pakwada Chandel district su district administration Chandel amadi ICDSL Chandel anina punna sinduna DC office Chandel ge conference hall da district adugi DCL Nandakumarna ngasidagi haudokre April 9 dagi hauduna Kunganithoi Pauba Pangthokadoriba thorum aduda ICDS Chandel gi CDPO Anthem Nemina portion Pakwada ge piriba thim sing amade Pangthokadaba thabak thorum singi matangda wangangke Thorumaduda DC Chandel L Nandakumarna portion Pakwada ge main focus thim sing mai pak namokhona bada district asigi tongan tongan ba department sing health education police anganwadi workers singna punna khona minaba changi phongdoke social welfare में करिकुलर एक्टिविटीज अमा तौका रगनी एनी जगह दा इवन स्टेट लेवल दा जो अतोपा डिपार्टमेंट ना मटेन पांगसिल लगा पुन्ने ने केन थबक से परफॉर्म तौगी चन्ने बिसे खर वाले कोई मणिपुर दी को अदुगा कोई की चंदेल ददी सोशल वेलफेयर न को ओरो एजुकेशन न को ओरो हेल्थ न को ओरो एनी अतोपा डिपार्टमेंट न तौर पसे कोई मसे पुलप दरकार ले बिसिंदो अदु तबुना कांदा हेना माइ पाको ओइना पना जायबगी कने पांदमदा कने दिलोगी जबनि को सिजे लॉन्च तो बदनतना Juvenile Justice Board Complex Tagyal Imphal da leiba Composite Regional Center for Skill Development, Rehabilitation and Empowerment of Persons with Disabilities na Mongsangkai da leiba All Manipur Senior Citizens Welfare Association na chalaiba All Age Home da leiba ahalsing da wheelchair, silicone foam, knee branch, tripod, stool yauba, commode yauna tengbang polam sing mateng pangkre hairi. Thoramatu da CORCSREL के PNO Subhasis Poikras, Audiologist Balwin Mante, Physiotherapist Janam Tokeshori Loinana, Alim Kogi Staff Singsu Sargyake, Tengbang Pirpaki Damak Hongi Maketaki Takapa Fontorkli. Kumbi SC की MLA S Prem Chandrana Kumbi SC की मनुंग दलैबा खरा हेना खुदोंग चातबा इमुंग कयादा युम कुमननबा जिंग पिरकपगी मखा तारकपो ओइना कुंबी SC की वांगु तेराखोंग ग्राम पंचायत के वांगु तेराखोंग बामोन लैरक अमदे वांगु ग्राम पंचायत की इथाई लाइखोंग इथाई वेरेज वांगु आहलुब अवांग लैकाई शमुसंग यावना तोंगान तोंगान बा मफम तरुक की इमुंग सिंगदा जिंग बंदल कुन यंथोखरे जिंगा पीबगी थोरम अदु MLA की PRO याम्ब्रेम मणिमोहन न लुचिंगदुना इथाई पूर्णिमा यावना बेनिफिशियरी सिंग अदुगी युम युमदा चत्तुना खुशना की हाइरे MLA ना जिंगा पीबगी दमक बेनिफिशियरी सिंग ना थागत फोंदोक नरकले Joint Director District Veterinary Office Imphal East Porompat amadi Youth Development Center Club Kairau Bitrana खुशम नदुना ngasi हौरका नुमिनिनी चथगदबा anti-rabies vaccination थौरम amangasi Kairau Bitra the Leba Youth Development Center Club Kairau Bitra Sangnen the Pangthokre. Hida kapthokpagi thorama tu da lamdam aduki hui hodong chamagi matakta anti-rabies vaccine kapthoki. Mitei Society Churachandpurna DC Bisnupur amadi District Veterinary Officer Bisnupur ki matenga loina na Kwakta Sericulture Training Institute ta leiriba
hui haudong singda anti rabies hidak kapthokpagi thoram ngasi shelter home asida pangthokre haire ngasi gi vaccination asida prefabricated temporary shelter home asida leiriba IDP sing amadi manak nakpada leiba imung singi yauna punna hui kuntraga nipalom hidak kapthokre haire hui amadi haudong da hojik sandorakli balaina singak thoknaba matam chana vaccination tokthokpiyo haina MBU 4 veterinary officer Dr. Prince Ngathemna Phongdokre Wapamasin Harol Sinta Kanglup Wangkai Ketel Asang Bina Sinduna Nomugi oba anti rabies ki hidak kapthokpagi thorong kamari leinana Phongdokhibani Wangkai Ketel Asang bi multipurpose hall da pangthokhiba thoram aduda Mahana makha taraduna hui amadi haudong da hojik sandokliba leina asi ngakthoknaba chap chap hidak leitri maram aduna leina asina naraktringai mangjongna na anti rabies ki hidak kapthok husi karigumba hui natraga haudong na khotkhiba natraga chikhiba yaurabadi mafam adu ising aphabana phajana chamthokpiyu amadi manak nakpa veterinary office da chatlaga hidak kapthokpiyu haiba wafam phongtokpaga loinana mangjongna na hui amadi haudong sing anti rabies ki hidak kapthokpiyu haiki अखोइना इसाना युमदा लेला तौबे याबसे चीबा जगादो टेप वाटर इसिंग थारगा सापोन तौरगा फजन सामथोकपीबा अदै सामथोकपा लोरबा मतुंगसिदा मा हुइजे हिदा कापथोए हायरगसु वाखनदा चिंगनबा नुंगनांगबा अदै हिदाक लेतबा लेना ओइबनिना याम साथीबा लेना ओइबनिना प्रिवेंशन ओइना अदुम अनकपा केनोदा डिस्पेंसरी नत्रगा हॉस्पिटल दा चलगा खोइगी वैक्सीनेट तौथोकपा इसागी ओइना Jaurakna hui do haudong chani matakta anti rabies hidak kapthokhiba thoram adugi matangda Naharol Sintha Kanglukwi Secretary M Sarjitna ikhang khanghodana mafam kharada hui amadi haudong da mathang leina sandorkpa amadi mi siba phawba yaurakle asigumba laibak thiba thodo ase atopa mafam kayada sandoraktana ba amadi makha tana thoktana ba jackson thorang lokhatpa oina club ki akoiba mafam singda leiba hui amadi haudong singda hidak kapthokpagi thormasi pangthokpani Makha tana mathang thagi nipanda booster su kapthokani haiki anti rabies vaccination program je pangthokpai maramdi handak ikang khangongdana Manipuri mafam ayambada mi sanipan hena rabies ki laina sandrokpa amadi mi ahum sikhiba asigi khudongthiba kya asidagi ngakthoknabei dabakta Naharol Sintha Kangluk Mangkai Kethel Sangbi amadi district veterinary office Imphal East ani khusamnaraga hoi lekai se leiba hui amadi haudong sing tika thadokpagi program se pangthok sabani mathangi olakpa tang nipanda hariba vaccine asigi makha taba vaccine amsu hapsagani haina thamjani March kunga mapandagi April taruk phawba Brazil da pangthokiba World Boxing Cup da bronze medal lawrakraba iroi semba mayai lekaidagi Mandingbam Jadumani bu okpagi thoram iroi semba youth development club EYDC da iroi semba da pangthokre thoram aduda Manipur Amateur Boxing Association ki Secretary General Phairoijam Dhanajit iroi semba youth development club ki advisor Irom Maniguna marueba miyor sing oina sarukyake Tauronga Mari Lainana bronze medalist Mandingbam Jadumani Amade coach Singdasu Achamba Kudol Sing Piduna Ikai Kumnabot K Iroi Semba Youth Development Club ki advisor Irom Maniguna Hauziki Matamda Hogalak Liba Sana Khotnabaki Lamda Machin Tumkhalak Liba Sanaroi Singbo Pungning Thawat Piba Haibasi Yamna Mathok Tai Sanaroi Singnangasi Manipurasi India Khakta Danatana Malem Namasak Tak Libani Haike Brazil da pangthokiba World Boxing Championship ta bronze medal lawr kebane ma se yamna lairana hogjara su hona ba yamna kangiba madi ma ki imung manunga madi lekai jigi mingchat porkeba dana tana Manipur gi mingchat porkba dumba yamna singthani nga oiba angang mani ma masa makje army boys waina laibani sanabagi lamdadi agikso hanba laitana thang medal lawr play mamang da jo kerala hana makje hoige gold medal lawkre adu handaki matang chidi mak bronze medal waina lawre adubu kaso ninghana balaite koi mak ke damakta ngasi maku puning thogot chaboina EYDC na maku taram no kokaloina na honorama tawboina pangthok jabani Hajuloi selakpada marueba pau amuka na pijari Nupa macha singna leba children home amada mas khangdaba khulai paiba singna nongmai round khara kapsilamle aso pandi ya hodre
Imphal Jiribam Lambi Pung Nipugani Pangi Manungda Semdrabadi Club Amadi Mera Paibishna Kanba Kongjang Changslagani Haide. Lairong Tenda Label Lanai Quarida Nung Lengoi Pekli Basing the Langana, Ating Batamli Basti, Atuba the Komtok Piu Haide. Amade CPI Giluting by ex MP Ngango Mahendra Jahi Jama Subama Pokumon Thoram Pangtokre. Hojiki oinadi Istv na pijama pau matang salujare miyang tabi basing bomukana.